Pausade Yumpum Uibamar Uibapaukara update Taujare. Border Isugi Matunda, Minister of State, External Affairs na Akanaba Miang Chang Batangai Fadre. Survey of India na Haramba Wafum Kanglaktaba Kanglai Pamiam na Kaupalite Ipsa. Housing Manipur Kanglai Pak Myanmar ka Tainava Lamkai Saruksing the Wariba Pibam Asiki Matangda. India Masung Myanmar gi Ngamkai Paringi Matang Lamgi Say Nabamati India ki Lamgi Sarukmang Balite. Haina border pillar 80, 81, 82 ki Marakta. Subsidiary pillar jungsin ki batana tana security fencing khajla pa ki thawng ase India lai nga masung survey of India ki sumnam oil ki thawng ni haida international peace and social advancement IPSA kanglai bang lawi an IPSA ki assistant secretary IPR okram thoi midai na fresh ta thorak pa serolasana aire serolasana hai sadharak ni pa thawng ase India lai nga matam sangna lamdam asida sadharak ki ba Manipur gi ngamkai amati myam pa thawai da ba amati thawsa da ba do uthok ba khwai ki mai klar ba thawng amani haida IPSA na lawi Asugyam na film sok na matam gi wan Myanmar amati Manipur gi ngamkhoi paring da thorak liba thawthogat wathok amati lanthom mang tak pa jaw na ngamkhoi paring da khunta jariba mijam yam phawa Myanmar gi army na fu sei ba yaw na thokra ba thawthok sing adubo makhoi na kari su khangsin na irai line na indo Myanmar gi ngamkhoi paring da sai na ba amati lammagan ki bagi phibam leite haina mamang thakta phangdo ki badumak yam na laibak thibane loina na lamdam masi gi miam abdi lamgi saruk sang si India lenga na masakini haina khanjaba ngamdabagi Khwaidagi mayek larba khudam amane aire Serorasna hai India ki parliament da Manipur ki MP ngasina khwaidagi mari lainaraba ministry ki fam supari ba RK Ranjan masamon endo Myanmar border paring tangam khaige sai na balai ribra han hangkiba matam da matam adude Union Home Minister na sai na balai ti ana khongki balai kre tawbato bagam khaigi sai na babudi gam khaigi sarukta boundary demarcation tawdana border pillar sing na kai sengna jongthona na bakona ba matam da ngasi phabu loisin bangam tana pillar number 79, 80, 81, 82, 83, 84, 85, 86, 87 amadi 88 na singba asi loisinan wa hona bada India na Manipur ge ngamkhoi gi saruk sing asi Myanmar na harpa khuding gi lam henjil le khanglabaso khangna pangja da ya thok tun pithok tun leire haire serolasan hai Myanmar leibak asi India ga jamna afaba mari leina balebang ni aina kari kamba makal amata ge Manipur gi miam gi lam gi saruk sing asi pithoki bada kai de kan tun lam sing asi mangana na bhona boina thokle Haju pabada settle tawtripa pillar sing settle tawri hariba si Manipur ki sarukta lam henjana lep na bada India lenga na pangyata ya thoklaga settle tawri han agreement sign pangto da tawbane asingba agreement sing asi lebak miam da ya fam thokpra haibo wafam su ipsana thamlagle atopa pau amadana lopa crore banga gi drug ko na mioi ani custom ki kangbuna fare ND smuggling unit custom division Imphal ki kambunang ranong thilpung ani makharam taba matamda Kaksing district ki manung chana laiba Khoibu Beles amadi Kaksing lamkhai area da drug lalwan ba mioi khara chale habigi chap chap paw phang badagi mafam adu da thomjindana thibhang ba ki thabak sa thabada mioi ani na puthun lakpa amphetamine tablet kyamrom ka kona na mioi ani fare aire faraba mioi ani adudi dangsua kosam tamrung maring sahi kontra kamari apokba dangsua Robin maring kawi laifam sandel gi masi subdivision ki manung chanpa laising dagene Mioi siga kona na faraba mioi aduna MD Salim sahi kontraga taret atau apokpa MD Salaudin laifam sengmaijin kuno konoma yang lam dagini aire Minister na karung pat sengpat na rural development wabagai gi kambu ka unaduna wari sana kre Citizen Association for Rural Development wabagai gi thaupu basinga ka sisa minister gi secretary do unaduna minister ka tongan ba hiram kya gi matang da thabak pai kana na wari sana kre wari sana badu da hantak Manipur lekang da wabagai high school higher secondary gi thakta Ongkat ki batu ki damakta rural development wabagai ki maike digi minister na losing balai ka kabadi minister en berenbo thagat ba phongdoke lenga na lawruk li bakhongthang asi asumba khongthang ni aiba wafam minister ki mafam ta thangke ngasi ki mifam batu da minister ki maike digi wabagai maike de leirba Manipur itihas ka sagon na laklaba wetland weriba kharung par amadi maganak na leirba atai pasing kanana balai ka thabak bai kat kane masida wabagai ki akoi bada leirba miam amadi Citizen Association for Rural Development wabagai na so Asawa tawtang law na karong pad amati aday wetlandsing kan bada asawa tawtang law pinanab apel tawke COVID na awa ba taraba ayro kendra kinapi marfu kamari de ex-minister Okendro na lupa lising mga pikre Manipur Pradesh Congress Committee MPCC ki president waramba hanagi minister marang them Okendro ki miyang bakada ayro kendra da COVID-19 pandemic kamari lainana mating pangna na bagita magteng bang ay naming tuan ba skim ama hauto ki bagaloy na ahan bigi wana kendra sige Bengi khunggang COVID na awa ana taraba miwi marfu kamarida ngasi lupa lising mga maga ki senbang kuzina kre Bengi women unit
Unit Congress Committee amati 37/17 Banki Unit Committee na sinduna kendra asigi kobina ana taraba singda tengbang bi bahudok pagi thorom mangarak Banki Community Hall da pangthoke thoromadu da hanadagi minister M Okendro na athoi pemithong glen Hairok Block Congress Committee ki President Thoksom Ranjanda Thoromapu amati Charangpat Jila Parishad Member PS Heramani amasong Wangkem Jila Parishad ki Member KS Sobana akhanana mithong sing oige Thoromadu da mari leinana hanagi minister M Okendro na haikibada Hairok Kendra Kalahuna da Manipur Kalahuna da Congress Party da aikoi amatu wena sanina da se ngasi banki da leibana pising committee sin COVID-19 awa anatara ba imung marfu kamari da lupa lesing manga piba basi yamna sakthok saba yamna phajaba thabak ni aradana banki gi Imai Bel Singki Committee na biyoy marfu kamari da lupa lesing manga pirabanina ngasi committee na hudokton tengbang pibani da Hairok Congress Party na su kendra sige COVID-19 awa ana daraba ibung chama da su lupa lesing manga piragani ana lauthoki Mana makatan haiki badi matamabu da mangjakiba manglal ado mangpaung na bangamloitra kalamba ado ngasi bangi gi Imai Bel Sing na mangpaung na le masih arai batabak amata nate Hairok Kendra gi punna wat marfu ga tariyata lupa lak amanggi sanpam piduna thamli bane Maramaduna Kendra sigi mahila amadi jut Congress ki committee singna bangi ki lem jakra batabak ase madau dabna da bahona si aike oke na makatan afongdoki badi moirang them ipotombi Memorial Trust ki makata Hairok Kendra gi Poksen jawraba miyosing na law sangam sahung kun ka tarup piduna Kendra sigi law uba pangsidra ba miyosing da ngasi dilem na law uhle maduna ngasi bangi khulgi na pi committee singna Haudok biduna wana taraban na pi marfu kamari dal palising mga ki mateng tawri bani aiduna Congress Party ki Imai Bel amadin Harul Singh ki phajakra puwa kalol asi tamjani ngai ni aike atopa pau amadana Myanmar gi military junta force na gorkha amano maida kaptana arkre ngarangai gu Myanmar gi military junta force ki kangbuna Myanmar gi tamu taunda leba gorkha nupa amano maida kapla gondok lamle aire naikitra pamio edu ki maming Raja Asarya sahikun ka daruk Myanmar gi sagang region manung chanda tamu 1 number 7 da lebani aire Laikitra pamiyo esina tamu dali bam haki marupa magi meum da chalura kan bidang pung tarataba matam da halak bagi lambida Payu so hati haiba mafam badu jarok pada Myanmar ge military junta gi kambuna mathong maram khangdana nawai kapsen duna hat ke bani aire nakala marom da Maharashtra da building ningkhai bada ani sire ahom sokle Maharashtra gi Thane district da sahi kut mangarom suraba building ama ningkhai bada miyo ani sire ahom sokle thaudogodo gi matang da Mumbai Municipal Corporation thijinduna maduge Sabjaba report launaraba investigation sathakre Mahatarakpa atopa pau amadana Afghanistan da Taliban gi maifak pana malem gi atai saruk sing da atai group sing gi puning thogat payai UN chief Afghanistan da Taliban gi maipak pana malem gi tongan ba mafam sing da leiba atai group sing gi puning thogat poina thok payai aina nungnang ba phongdok ladana UN Secretary General Antonio Guterres na UN malem gi leinari ba mari sing da Sengwa sagat bagi thaudang amal loba pampan militant group asiga wari sana basangi ana phangdokre Taliban lalu sing da Agasta mayai chan pada mamang da lairamba miyamna mekhal tawraga khankiba amsong dongsup da sakwat pa government tantok laga Afghanistan da sakti paisen ke Sahel da wariba phibam gumna hausik lairiba phibam jamna thamoi waringai ne lalu sing pirak liba sing da pasing ko khana da kana ba phangda ba security mechanism ama ngasi Amata ngasi leite maramaduna lalu sing da lanfam ke da kumang chawse lakli amasong hausik lairiba phibam asina malem ge atai sarok sing da puning thogat poina thok pai ai aina mangai ke Sahel lairiba si Afrika da awang thang basaruk ta leiba Sahara amasong kha thang basaruk ta leiba Sudanian Sabanna gi marak ta leiba region amane aroi beda content sing asige mar oiba pau khara asi pa pau damjariba Manipur Local News YouTube channel amade Facebook page asidagi yangbiribo punamak pathaga sari channel asina domda kanarabade subscribe tawbidri persona subscribe tawbiram loinana like and share tawbusu kawbi gun punamak po amukana taga sari